ꯂꯥꯛꯂꯤꯕ ꯈꯨꯠꯇꯨꯗ ꯃꯨꯟꯅ ꯌꯦꯡꯖꯔꯨꯏ ꯅꯥꯀꯜꯗ ꯃꯉꯥ ꯂꯦꯞꯇꯅ ꯂꯩꯔꯝꯕ ꯎꯕꯗ ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯈꯪꯗ ꯂꯥꯡꯂꯦꯟꯗꯣ ꯃꯄꯤꯅ ꯆꯦꯜꯂꯦ ꯃꯉꯥꯜ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯂꯒ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯕꯅꯅꯣ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯝꯃꯤꯕ ꯁꯥꯎꯅ ꯃꯅꯤꯒꯤ ꯃꯈꯨꯠ ꯂꯩꯊꯦꯛꯏ ꯃꯅꯤꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯂꯤ ꯂꯥꯡꯂꯦꯟꯗꯤ ꯁꯣꯝꯗ ꯄꯦꯔꯤ ꯄꯦꯔꯤ ꯀꯞꯊꯣꯔꯛꯂꯤ ꯗꯥ ꯐꯨ ꯃꯥ ꯌꯥꯝ ꯐꯨꯖꯤꯜꯂꯣ ꯃꯥꯅꯀꯣ ꯅꯍꯥꯟ ꯗꯗꯥ ꯁꯣꯛꯍꯜꯂꯤꯗꯣ ꯃꯥꯅꯅꯦ ꯍꯥꯏꯕ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧ ꯎꯔꯒ ꯁꯥꯎꯅ ꯃꯅꯤꯕꯨ ꯂꯥꯛꯇꯅ ꯏꯜꯂꯤ ꯑꯣꯏ ꯑꯗꯨꯒꯨꯝꯕ ꯅꯪꯒꯤ ꯅꯀꯣꯛ ꯌꯥꯎꯗꯕꯗꯣ ꯏꯃꯥꯡꯗ ꯎꯠꯂꯛꯀꯅꯨ ꯅꯪ ꯑꯉꯥꯡꯅꯤ ꯅꯪ ꯑꯃ ꯁꯣꯏꯈ꯭ꯔꯒ ꯅꯪꯒꯤ ꯏꯃꯨꯡꯅ ꯀꯌꯥꯝ ꯋꯥꯒꯅꯤ ꯅꯪ ꯃꯗꯨ ꯅꯁꯥꯅ ꯈꯜꯂꯣ ꯂꯥꯡꯂꯦꯟꯗ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯑꯁ ꯃꯤꯅ ꯐꯨꯀꯣ ꯍꯥꯏꯔꯒ ꯄ꯭ꯔꯤꯌꯥꯗꯤ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ ꯖꯣꯁ ꯃꯅꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯚꯥꯏ ꯆꯠꯁꯤꯂꯥꯎ ꯃꯉꯥꯜꯅ ꯑꯗꯨꯒ ꯑꯉꯥꯡ ꯑꯩꯅ ꯉꯁꯤ ꯅꯪ ꯊꯥꯗꯣꯛꯂꯤꯕꯁꯦ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯕꯕꯥꯒꯤꯗꯃꯛꯅꯤ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯁꯣꯛꯀꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯑꯩ ꯅꯤꯡꯁꯤꯡꯉꯨ ꯆꯠꯂꯣ ꯃꯥꯡꯗ ꯀꯨꯏꯅ ꯂꯦꯞꯀꯅꯨ ꯃꯅꯤ ꯋꯥ ꯑꯝꯇ ꯈꯨꯝꯕ ꯉꯝꯗ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯁꯥꯎꯅ ꯃꯉꯥꯜꯗ ꯏꯜꯂꯤ ꯃꯤꯅ ꯐꯨ ꯍꯥꯏꯔꯒ ꯅꯪꯅ ꯍꯣꯃꯣ ꯆꯨꯏꯗꯣ ꯀꯩꯒꯤꯅꯣꯕ ꯍꯥ ꯅꯪꯕꯨ ꯍꯣꯃꯣꯔꯕ ꯅꯪ ꯊꯣꯝꯕ ꯃꯤꯗꯣ ꯌꯣꯡꯗꯨꯅꯅꯦ ꯈꯪꯉꯕ ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁ ꯌꯥꯔꯦꯕ ꯃꯤꯅ ꯊꯤ ꯆꯥꯏꯅ ꯑꯩꯈꯣꯏꯁꯨ ꯆꯥꯒꯗ꯭ꯔꯣ ꯊꯤ ꯆꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯌꯣꯡꯗꯣ ꯐꯨ ꯍꯥꯏꯕ ꯃꯉꯥꯜꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯁꯤꯒꯤ ꯁꯃꯥꯜ ꯈꯥꯟ ꯃꯥꯟꯕ ꯕꯣꯗꯤꯁꯦ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣꯕ ꯆꯥꯎꯅ ꯆꯥꯛꯀꯝꯇ ꯄ꯭ꯔꯤꯌꯥ ꯈꯥꯡꯕ ꯉꯝꯗ ꯅꯣꯛꯆꯔꯛꯏ ꯌꯥꯔꯦ ꯑꯩ ꯁꯤꯔꯦ ꯅꯣꯛꯄꯗ ꯑꯝꯇ ꯇꯣꯛꯑꯣ ꯏꯕꯦꯝꯃ ꯃꯉꯥꯜꯁꯨ ꯅꯣꯛꯂꯤ ꯂꯥꯡꯂꯦꯟꯅ ꯃꯗꯨꯒꯤ ꯁꯂꯥꯡꯒꯥꯛꯇꯣ ꯃꯪꯂꯥꯛꯅꯔꯒ ꯁꯤꯔꯗꯤ ꯐꯗꯧꯅꯤ ꯃꯉꯥꯜꯅ ꯍꯩꯗꯤꯅꯦ ꯑꯝꯇ ꯑꯃꯨꯛ ꯇꯥꯟꯅꯔꯛꯇꯅ ꯇꯥꯟꯅꯔꯛꯁꯅꯨ ꯁꯨꯝꯆꯤꯠꯁꯤꯅ ꯀꯜꯂꯒ ꯇꯥꯟꯒꯦ ꯄ꯭ꯔꯤꯌꯥꯅ ꯑꯩ ꯁꯤꯔꯦ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯗꯥ ꯃꯉꯥꯜ ꯑꯁ ꯅꯥ ꯄꯪꯉꯦ ꯀꯩꯅꯣ ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯃꯉꯥꯜ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯗꯥ ꯃꯉꯥꯜ ꯑꯌꯨꯛꯇꯒꯤ ꯊꯣꯛꯂꯛꯂꯕꯅꯤ ꯍꯣꯁꯇꯦꯜ ꯆꯪꯉꯨꯔꯦ ꯔꯥꯖꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯁꯤꯗ ꯂꯩꯔꯝꯃꯗ꯭ꯔꯅ ꯂꯥꯛꯄ ꯂꯥꯡꯂꯦꯟ ꯉꯛꯅ ꯗꯥ ꯔꯥꯖꯇꯤ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤ ꯃꯉꯥꯜ ꯈꯨꯝꯐꯝ ꯂꯥꯛꯐꯝꯒ ꯈꯪꯉꯛꯇ꯭ꯔꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯎꯔꯝꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯅꯣꯏꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯖꯔꯣ ꯂꯥꯡꯂꯦꯟꯅ ꯑꯩꯁꯨ ꯂꯥꯛꯂꯒꯦ ꯀ꯭ꯂꯥꯁ ꯌꯥꯎꯔꯔꯣꯝꯒꯦ ꯋꯥꯔꯦ ꯄ꯭ꯔꯤꯌꯥꯅ ꯗꯥ ꯃꯉꯥꯜ ꯄꯣꯛꯈ꯭ꯔꯣ ꯃꯁꯥ ꯅꯥꯏ ꯍꯥꯏꯕꯅꯤ ꯃꯉꯥꯜ ꯄꯥꯈꯠꯅ ꯂꯥꯡꯂꯦꯟ ꯅꯁꯥ ꯀꯩꯗꯧꯔꯒꯦ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯣꯛ ꯆꯤꯛꯄ ꯐꯔꯗꯣꯏꯅꯤ ꯌꯨꯝꯗ ꯄꯣꯊꯥꯒꯦ ꯇꯧꯕ ꯆꯠꯂꯣ ꯕꯦꯒ ꯂꯧꯊꯣꯔꯛꯑꯣ ꯆꯠꯂꯁꯦ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯆꯦꯟꯈꯤ ꯄ꯭ꯔꯤꯌꯥ ꯅꯣꯛꯂꯒ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯉꯥꯜꯅ ꯀꯃꯥꯏꯅ ꯃꯅꯤꯒ ꯑꯃꯨꯛ ꯑꯣꯟꯖꯅꯔꯝꯃꯤꯅꯣ ꯗꯥ ꯃꯉꯥꯜ ꯃꯣꯏꯅ ꯑꯩꯈꯣꯏ ꯅꯥꯛꯇ ꯆꯪꯉꯒ ꯃꯤ ꯎꯁꯤꯜꯂꯛꯇꯕꯅꯤ ꯑꯗꯨꯕꯨꯕ ꯃꯣꯏꯗꯤ ꯅꯨꯄꯥꯅꯤ ꯅꯣꯏꯒ ꯂꯝꯕꯥ ꯄꯥꯕ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯃꯥꯡꯒꯗꯧꯔꯤꯕꯗꯤ ꯅꯨꯄꯤ ꯈꯛꯇꯅꯤ ꯕꯦꯒ ꯇꯨꯝꯃꯒ ꯍꯔꯥꯎꯔꯤꯕꯅꯤ ꯀꯥꯏꯅ ꯍꯥꯏꯗꯅ ꯊꯣꯔꯛꯂꯤ ꯍꯜꯂꯁꯤꯔ ꯗꯥ ꯃꯉꯥꯜ ꯍꯜꯂꯁꯤ ꯂꯥꯎ ꯄ꯭ꯔꯤꯌꯥ ꯍꯜꯂꯝꯃꯒꯦꯀꯣ ꯍꯣꯏꯗ ꯂꯥꯡꯂꯦꯟꯗ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯏ ꯇꯥꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯌꯧꯔꯣ ꯀꯣꯏꯕꯒ ꯆꯠꯂꯧꯔꯣ ꯂꯥꯡꯂꯦꯟꯁꯨ ꯃꯉꯣꯟ ꯅꯣꯛꯂꯤ ꯍꯜꯂꯁꯤꯗꯅ ꯑꯩ ꯆꯪꯉꯒꯦꯀꯣ ꯄ꯭ꯔꯤꯌꯥ ꯅꯣꯛꯂꯒ ꯆꯪꯈꯤ ꯂꯥꯡꯂꯦꯟꯅ ꯗꯥ ꯃꯉꯥꯜ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯑꯗꯨꯕꯨꯔꯣ ꯉꯁꯤꯗꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯕꯤꯌꯨ ꯃꯉꯥꯜ ꯉꯛꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯑꯆꯤꯛꯄ ꯃꯐꯝ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯥꯝꯖꯔꯁꯨ ꯅꯣꯡꯃꯇ ꯏꯅꯤꯡꯇꯝꯅ ꯌꯦꯡꯖꯕ ꯉꯝꯖꯈꯤꯗꯦ ꯗꯥ ꯍꯣꯏꯗ ꯌꯦꯡꯖꯔꯒ ꯍꯔꯥꯎꯖꯈꯤꯕꯗꯣ ꯑꯗꯨ ꯅꯠꯇꯅ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯐꯪꯉꯛꯇ꯭ꯔꯤ ꯉꯁꯤꯗꯤ ꯑꯩ ꯑꯆꯤꯛꯄ ꯃꯐꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯐꯝꯖꯅꯤꯡꯉꯤ ꯆꯠꯂꯨꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯤ ꯃꯐꯝꯗꯨꯒꯤ ꯐꯖꯕ ꯎꯔꯒ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ ꯂꯥꯡꯂꯦꯟ ꯃꯉꯥꯜꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯗꯥ ꯃꯉꯥꯜ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯅꯥꯅꯣ ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ 3 ꯈꯛ ꯂꯩ ꯀꯅꯥ ꯃꯥꯜꯂꯤ ꯈꯪꯂꯒꯕꯨ ꯍꯪꯈꯤꯗ꯭ꯔꯥ ꯃꯉꯥꯜ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯈꯣꯡꯗꯥꯍꯟꯕꯤꯔꯝꯕ ꯁꯪꯁꯥꯔꯒꯤ ꯐꯖꯕꯕꯨ ꯏꯃꯤꯠꯁꯤꯗ ꯎꯍꯟꯕꯤꯔꯝꯕꯤ ꯑꯩꯒꯤ ꯃꯃꯥꯕꯨ ꯅꯨꯡꯁꯤꯌꯦ ꯑꯈꯥꯡ ꯀꯟꯕꯤ ꯑꯩꯒꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯣꯏꯅꯗꯨꯅꯇ ꯂꯥꯛꯂꯤ ꯂꯥꯡꯂꯦꯟ ꯅꯨꯡꯉꯥꯏꯇꯅ ꯃꯉꯥꯜꯕꯨ ꯌꯦꯡꯖꯩ
ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯤ ꯕꯣꯕꯣꯛ ꯃꯥꯁꯨ ꯑꯩꯒꯤꯗꯃꯛ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗ꯭ꯔꯕꯤ ꯁꯣꯜꯂꯛꯂꯕ ꯃꯇꯝ ꯐꯥꯎꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒ ꯑꯩꯇꯕꯨ ꯃꯤ ꯑꯣꯏꯔꯗꯤ ꯈꯟꯅ ꯅꯣꯛꯅ ꯅꯣꯛꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯤ ꯑꯩꯒꯤꯗ ꯅꯠꯇꯅ ꯃꯃꯥꯒꯤꯗꯃꯛ ꯑꯕꯣꯛꯀꯤ ꯄꯨꯟꯁꯤꯕꯨꯁꯨ ꯀꯠꯊꯣꯛꯈꯤ ꯏꯃꯥꯒ ꯑꯩꯒꯅ ꯑꯕꯣꯛꯀꯤ ꯄꯨꯟꯁꯤꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯥꯟꯅꯔꯤ ꯃꯉꯥꯜ ꯀꯞꯄ ꯊꯤꯡꯂꯒ ꯂꯩ ꯑꯃꯅ ꯀꯅꯥ ꯃꯉꯥꯜ ꯂꯥꯡꯂꯦꯟꯗ ꯅꯨꯡꯁꯤꯅ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯔꯛꯂꯒ ꯀꯅꯥ ꯃꯥꯜꯂꯤ ꯈꯪꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯍꯥꯏꯔꯛꯏ ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯗꯨꯃꯗꯤ ꯅꯪꯁꯨ ꯄꯥꯈꯨꯝ ꯐꯪꯂꯔꯣꯏ ꯂꯥꯡꯂꯦꯟ ꯍꯪꯒꯦ ꯈꯟꯒꯅꯨ ꯉꯥꯏꯖꯔꯤꯕꯅꯤ ꯑꯩꯒꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯗꯨꯕꯨ ꯃꯃꯥ ꯑꯃꯗꯤ ꯑꯕꯣꯛꯀꯤꯗꯃꯛ ꯍꯣꯠꯅꯈꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯍꯪꯉꯔꯣꯏꯌꯦ ꯗꯥ ꯃꯉꯥꯜꯕꯨ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯝꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯗꯥꯕꯨ ꯃꯁꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯂꯕꯗꯤ ꯃꯤꯁꯛꯇꯨꯕꯨꯁꯨ ꯗꯗꯥꯅ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯕꯤꯕ ꯌꯥꯏ ꯃꯉꯥꯜꯒꯤ ꯋꯥꯍꯩꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ ꯀꯩꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯗꯥꯕꯨ ꯅꯨꯡꯁꯤꯔꯝꯂꯕ ꯊꯣꯛꯂꯕꯗꯤ ꯂꯥꯡꯂꯦꯟ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯏꯐꯝꯗ ꯂꯩꯔꯣꯏ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯃꯃꯥꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯗ꯭ꯔꯕ ꯃꯇꯨꯡ ꯑꯩ ꯑꯅꯧꯕ ꯐꯤꯔꯦꯞ ꯂꯧꯒꯅꯤ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯎꯡꯂꯒ ꯐꯝꯂꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯗꯣ ꯃꯉꯥꯜ ꯎꯗꯅꯕ ꯍꯥꯏꯅ ꯂꯣꯟꯅ ꯇꯩꯊꯣꯛꯆꯩ ꯍꯜꯂꯁꯤꯔ ꯗꯥ ꯃꯉꯥꯜ ꯅꯪꯕꯨ ꯐꯝꯅꯤꯡꯉꯤ ꯍꯥꯏꯕꯗꯥꯏ ꯐꯝꯃꯦ ꯌꯥꯔꯅꯤꯗ ꯍꯧꯖꯤꯛꯇꯤ ꯄꯥꯈꯨꯝ ꯐꯪꯂꯕꯗ ꯃꯐꯝꯁꯤꯗ ꯀꯔꯤꯕꯨꯗꯤ ꯀꯥꯟꯅꯔꯨꯅꯤ ꯃꯉꯥꯜ ꯉꯛꯅ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯑꯉꯥꯎꯕꯤ ꯑꯩꯅ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯀꯅꯥꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯤꯕ ꯅꯣꯛꯅꯔꯤꯅꯤ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯑꯉꯥꯎꯕꯤ ꯏꯇꯧ ꯎꯔꯒ ꯅꯣꯛꯅꯁꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩ ꯗꯥ ꯍꯜꯂꯁꯦ ꯂꯥꯡꯂꯦꯟ ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯔꯕ ꯏꯉꯥꯎ ꯉꯥꯎꯖꯕ ꯅꯇꯧꯗ ꯃꯤꯁꯛ ꯑꯃꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯝꯒꯅꯤ ꯌꯦꯡꯖꯔꯝꯒꯅꯤ ꯂꯣꯠꯅ ꯀꯅꯥ ꯈꯪꯍꯟꯗ ꯅꯪꯇꯕꯨ ꯎꯔꯒ ꯃꯃꯣꯟ ꯅꯣꯛꯆꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯊꯃꯣꯏ ꯄꯦꯟꯖꯕ ꯃꯤꯁꯛꯁꯨ ꯂꯩꯔꯝꯒꯅꯤ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯄꯥꯝꯗ꯭ꯔꯦ ꯑꯝꯇ ꯍꯦꯛ ꯌꯥꯔꯦ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇ ꯐꯝꯈꯣꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ ꯀꯃꯥꯏꯅ ꯈꯪꯗꯦ ꯑꯗꯨꯗꯤ ꯂꯥꯡꯂꯦꯟ ꯄꯩꯔꯒ ꯑꯗꯨꯗꯤ ꯌꯣꯡ ꯍꯥꯏꯗꯣꯏꯕ ꯃꯉꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯄꯥꯅꯗꯤ ꯉꯁꯤꯕꯨ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯒ ꯃꯄꯥ ꯑꯃꯒꯤ ꯑꯋꯥꯠꯄ ꯑꯗꯨꯕꯨ ꯄꯥꯕꯨꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯃꯃꯥꯒꯤ ꯑꯋꯥꯠꯄꯁꯨ ꯏꯃꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯣ ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯂꯣꯠꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯀꯅꯥ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯌꯥꯝ ꯍꯟꯅꯤꯡꯂ ꯃꯥꯜꯂꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯉꯁꯤꯗꯤ ꯃꯥꯂꯦꯝ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯖꯔꯛꯂꯦ ꯑꯃꯔꯣꯝꯗ ꯂꯥꯡꯂꯦꯟ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯖꯗꯦ ꯅꯨꯡꯇꯤꯒꯤ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯎꯖꯔꯒ ꯑꯋꯥꯕ ꯀꯣꯛꯆꯔꯤꯕꯅꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯎꯡꯂꯒ ꯐꯝꯂꯤ ꯂꯥꯡꯂꯦꯟꯗꯣ ꯃꯦꯝꯆꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯈꯪꯖꯗꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯤ ꯏꯆꯥ ꯊꯣꯏꯕꯤ ꯃꯃꯥ ꯀꯩ ꯍꯥꯏꯒꯦ ꯆꯥꯛ ꯆꯥꯊꯣꯛꯔꯁꯤ ꯂꯥꯛꯑꯣ ꯂꯥꯡꯂꯦꯟ ꯃꯉꯥꯜꯒꯤ ꯊꯣꯡꯅꯥꯎ ꯌꯦꯡꯂꯒ ꯃꯃꯥ ꯂꯥꯝꯗ꯭ꯔꯤꯌꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯥꯔꯒꯦ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯐꯝꯊꯔꯛꯂꯒ ꯏꯆꯥ ꯊꯣꯏꯕꯤ ꯁꯦ ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ ꯃꯃꯥ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ ꯊꯥꯕꯝ ꯀꯌꯥꯅꯣ ꯃꯃꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯏꯁꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤꯗꯣ ꯃꯃꯥ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯃꯃꯥ ꯍꯌꯦꯡꯗꯤ ꯗꯥ ꯃꯉꯥꯜ ꯆꯠꯈ꯭ꯔꯅꯤꯀꯣ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯐꯝꯗꯣ ꯃꯉꯥꯜꯗ ꯈꯪꯍꯜꯂꯨꯗꯅ ꯏꯆꯥ ꯊꯣꯏꯕꯤ ꯃꯃꯥ ꯃꯗꯨꯒꯤ ꯊꯧꯅꯥ ꯏꯐꯝꯗ ꯂꯩꯇꯦ ꯀꯥꯟꯅꯕꯁꯨ ꯐꯪꯂꯣꯏ ꯀꯔꯤꯒꯤ ꯑꯩ ꯗꯥ ꯃꯉꯥꯜꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯁꯨ ꯄꯥꯝꯗꯦ ꯗꯥ ꯃꯉꯥꯜꯒꯤ ꯑꯅꯤꯡꯕꯗꯣ ꯊꯨꯡꯖꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯕꯣꯛꯀꯤ ꯑꯃꯗꯤ ꯃꯃꯥꯗ ꯁꯛꯆꯈꯤꯕ ꯋꯥꯁꯛꯁꯤꯡꯗꯣ ꯀꯥꯏꯗꯕ ꯑꯣꯏꯖꯁꯅꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥ ꯃꯉꯥꯜ ꯅꯤꯡꯕ ꯀꯥꯏꯍꯜꯂꯣꯏ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤ ꯑꯩꯅ ꯉꯥꯏꯖꯈꯤꯒꯅꯤ ꯃꯥꯕꯨ ꯃꯃꯥ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯕ ꯇꯨꯡ ꯐꯤꯁꯤ ꯁꯥꯅ ꯅꯤꯖꯈꯤꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯦꯝꯆꯥꯅ ꯃꯄꯤ ꯇꯩꯊꯣꯛꯄꯤꯔꯒ
ꯏꯁꯥꯅꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕ ꯂꯥꯛꯈꯤꯒꯅꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯏꯆꯥ ꯊꯣꯏꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯎꯕꯤꯈꯤꯅꯤꯌꯦ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖꯦꯟꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯈꯤ ꯃꯄꯥ ꯆꯪꯂꯛꯄꯒꯤ ꯂꯥꯡꯂꯦꯟ ꯃꯄꯤ ꯇꯩꯊꯣꯛꯈꯤ ꯅꯃꯥꯅ ꯆꯥꯅ ꯑꯩ ꯈꯪꯍꯟꯗꯅ ꯀꯔꯤ ꯑꯃꯨꯛ ꯆꯤꯊꯔꯝꯃꯤꯕ ꯏꯆꯥ ꯊꯣꯏꯕꯤ ꯄꯄꯥꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯔꯛꯑꯣ ꯂꯥꯡꯂꯦꯟ ꯃꯄꯥꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯏꯁ ꯈ꯭ꯋꯥꯡ ꯑꯁꯦ ꯂꯣꯏ ꯍꯦꯛꯇꯛꯏꯗ ꯃꯦꯝꯆꯥꯅ ꯇꯦꯛꯀꯅꯤ ꯁꯣꯝꯗꯅ ꯅꯆꯥꯅꯅꯦ ꯃꯆꯤ ꯃꯆꯤ ꯎꯡꯕꯤ ꯇꯧꯔꯤ ꯃꯥꯅ ꯎꯡꯂꯤꯗꯨꯕꯨ ꯎꯡꯁꯨ ꯎꯡꯁꯅꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯠꯇꯦ ꯃꯦꯝꯆꯥ ꯃꯈꯣꯏꯁꯤꯕꯨ ꯃꯁꯥ ꯃꯁꯥꯒ ꯅꯨꯡꯁꯤꯅꯔꯤ ꯖꯥꯠꯂꯣ ꯀꯗꯥꯏꯗꯩ ꯅꯨꯡꯁꯤꯅꯕꯅꯣꯗ ꯐꯣꯡꯕ ꯐꯣꯡꯗꯣꯛꯅꯗꯕ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯑꯗꯨꯒ ꯃꯥꯅ ꯎꯡꯕꯒꯤ ꯃꯍꯨꯠꯇ ꯐꯣꯡꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯣ ꯌꯥꯗꯦꯌꯦ ꯀꯔꯤꯒꯤ ꯃꯉꯥꯜꯒꯤꯁꯨ ꯅꯤꯡꯖꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯔꯥꯖꯦꯟ ꯅꯣꯛꯂꯒ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯆꯥꯛꯅꯔꯒ ꯅꯨꯡꯁꯤꯕꯁꯦ ꯃꯁꯤꯅꯁꯨ ꯍꯦꯟꯕꯅꯤꯗ ꯃꯩꯕꯨꯜ ꯂꯥꯏꯔꯗꯅ ꯃꯩꯕꯥꯛ ꯍꯧꯗꯣꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯃꯩꯔꯤ ꯈꯛꯇꯅꯤ ꯍꯧꯔꯤꯕ ꯄꯥꯕꯨꯡ ꯍꯟꯕꯤꯔꯛꯑꯕꯣ ꯃꯥꯡꯗ ꯃꯉꯥꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯔꯥꯖꯦꯟ ꯑꯃꯗꯤ ꯃꯦꯝꯆꯥ ꯌꯦꯡꯅꯔꯒ ꯍꯜꯂꯛꯑꯦ ꯅꯪꯗꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯕꯣ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯉꯥꯏꯖꯔꯝꯕꯅꯤ ꯀꯥꯔꯣ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯐꯝꯂꯨꯔ ꯂꯥꯛꯑꯣ ꯃꯉꯥꯜ ꯀꯥꯈꯠꯂꯛꯂꯒ ꯔꯥꯖꯦꯟꯒꯤ ꯅꯥꯛꯇ ꯂꯦꯞꯆꯩ ꯐꯝꯃꯨꯅꯦ ꯏꯁꯥꯕꯨ ꯄꯥꯕꯨꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯃꯉꯥꯜ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯔꯥꯖꯦꯟꯒꯤ ꯃꯈꯣꯛ ꯁꯣꯛꯂꯒ ꯈꯨꯔꯨꯝꯖꯩ ꯔꯥꯖꯦꯟꯁꯨ ꯉꯛꯅ ꯍꯧꯒꯠꯂꯒ ꯃꯉꯥꯜꯕꯨ ꯍꯧꯒꯠꯄꯤ ꯑꯗꯨꯕꯨ ꯃꯉꯥꯜꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯤ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯂꯝꯂꯦ ꯔꯥꯖꯦꯟ ꯉꯛꯅ ꯃꯉꯥꯜ ꯏꯁꯥꯕꯨ ꯀꯩꯗꯧꯔꯕꯒꯦ ꯁꯦ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯐꯝꯂꯣ ꯏꯁꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯄꯥꯕꯨꯡꯗ ꯀꯣꯏꯗꯅ ꯍꯥꯏꯔꯛꯎ ꯂꯥꯡꯂꯦꯟꯁꯨ ꯊꯣꯡꯖꯜꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ ꯄꯥꯕꯨꯡꯒꯤ ꯇꯧꯕꯤꯃꯜ ꯑꯃꯗꯤ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯅꯆꯥꯅ ꯀꯌꯥ ꯇꯣꯟꯁꯤꯟꯖꯔꯦ ꯁꯤꯡꯕ ꯉꯝꯗ ꯆꯠꯀꯗꯧꯔꯦ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯅꯪꯕꯨ ꯃꯈꯥ ꯇꯝꯊꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯄꯥꯕꯨꯡ ꯑꯩ ꯇꯝꯊꯔꯔꯣꯏꯒꯦꯗ ꯔꯥꯖꯦꯟ ꯉꯛꯅ ꯃꯉꯥꯜ ꯂꯥꯂꯦꯟꯁꯨ ꯉꯛꯅ ꯃꯉꯥꯜꯗ ꯌꯦꯡꯖꯔꯛꯏ ꯄꯥꯕꯨꯡ ꯑꯩ ꯃꯈꯥ ꯇꯝꯊꯔꯔꯣꯏꯒꯨꯝꯒꯦ ꯑꯕꯣꯛꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ ꯑꯩ ꯊꯕꯛꯀꯤꯗꯃꯛ ꯈꯜꯂꯒꯦ ꯑꯗꯨꯁꯨ ꯌꯥꯏ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯄꯥꯕꯨꯡ ꯑꯩ ꯆꯍꯤ ꯑꯃꯃꯨꯛꯇ ꯌꯨꯝꯗ ꯂꯩꯔꯒ ꯁꯦꯜ ꯇꯥꯟꯈꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯦ ꯌꯦꯡꯂꯒꯦ ꯏꯁꯥꯅ ꯀꯔꯤ ꯅꯤꯡꯂꯤꯕ ꯄꯥꯕꯨꯡ ꯑꯩ ꯍꯥꯏꯌꯨꯅꯦ ꯑꯩ UPSC ꯑꯦꯛꯖꯥꯝ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯈꯜꯂꯤ ꯆꯍꯤ ꯑꯃ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯀꯣꯆꯤꯡ ꯇꯧꯅꯕ ꯁꯦꯝ ꯁꯥꯒꯦꯅ ꯈꯜꯂꯤ ꯃꯉꯥꯜꯒꯤ ꯋꯥꯐꯝꯗ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯊꯦꯡꯗꯕꯅꯣ ꯆꯠꯂꯣ ꯌꯨꯝ ꯌꯧꯕꯒ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧ ꯃꯉꯥꯜ ꯉꯛꯅ ꯄꯥꯕꯨꯡ ꯂꯩꯐꯝ ꯈꯣꯠꯐꯝ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯁꯤꯟꯒꯅꯤꯀꯣ ꯄꯥꯕꯨꯡꯅꯁꯨ ꯊꯤꯟꯕꯤꯒꯅꯤ ꯁꯦ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯅꯦ ꯗꯦꯜꯂꯤꯗ ꯂꯩ ꯃꯥꯒꯤꯗ ꯂꯩꯒꯗꯕꯅꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯒꯅꯨ ꯂꯥꯡꯂꯦꯟ ꯍꯔꯥꯎꯅ ꯃꯄꯥꯕꯨ ꯌꯦꯡꯖꯩ ꯃꯉꯥꯜ ꯃꯄꯤ ꯁꯤꯟꯊꯔꯒ ꯉꯝꯃꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯍꯥꯏꯔꯤ ꯔꯥꯖꯦꯟꯅ ꯍꯩꯃꯥ ꯃꯉꯥꯜ ꯀꯔꯤꯒꯤ ꯏꯆꯥꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯣ ꯄꯥꯕꯨꯡꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯃꯉꯥꯜ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯄꯥꯕꯨꯡꯕꯨ ꯋꯥꯔꯧꯕꯒꯤ ꯇꯤꯛ ꯂꯩꯖꯗꯦ ꯋꯥꯔꯧꯒꯦꯁꯨ ꯈꯟꯖꯗꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯅꯆꯥꯅ ꯍꯔꯥꯎꯅ ꯌꯥꯖꯕ ꯉꯝꯗꯦ ꯔꯥꯖꯦꯟꯅ ꯃꯉꯥꯜ ꯄꯥꯕꯨꯡ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝ ꯋꯥꯕꯤꯕ ꯑꯩꯃꯛꯀꯤ ꯕꯕꯥꯅ ꯃꯆꯥꯏꯕꯨ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯗꯕ ꯔꯥꯖꯦꯟ ꯅꯨꯡꯉꯥꯏꯇꯅ ꯃꯉꯥꯜ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨꯅꯦ ꯄꯥꯕꯨꯡꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯄꯥꯕꯨꯡ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤꯗꯃꯛ ꯋꯥꯖꯈꯤꯕ ꯑꯃꯒꯤꯗꯃꯛ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯗꯗꯨꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯂꯃꯟ ꯑꯗꯣ ꯉꯁꯤ ꯏꯁꯥꯒꯤ ꯃꯐꯝꯗ ꯍꯣꯠꯅꯖꯔꯒꯅ ꯁꯤꯡꯕ ꯁꯛꯂꯒꯗꯕꯅꯤ ꯄꯥꯕꯨꯡ ꯃꯉꯥꯜ ꯀꯨꯟꯊꯔꯒ ꯔꯥꯖꯦꯟꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯛꯏ ꯀꯞꯆꯔꯛꯏ ꯅꯆꯥꯅ ꯄꯥꯕꯨꯡꯗ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯖꯒꯅꯤ ꯍꯥꯏꯕ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯕꯕꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯄꯣꯛꯂꯔꯦ ꯔꯥꯖꯦꯟꯅ ꯃꯉꯥꯜꯕꯨ ꯍꯧꯒꯠꯄꯤꯔꯒ ꯏꯄꯥꯒꯤ ꯃꯉꯥꯜ ꯁꯦ ꯀꯞꯀꯅꯨ ꯏꯁꯥꯅ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯅꯪ ꯃꯤꯁꯛ ꯅꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯊꯣꯛꯂꯛꯀꯗꯕꯅꯤ ꯃꯗꯨꯗꯅꯦ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯕ ꯀꯣꯛꯄ ꯑꯣꯏꯖꯔꯣ ꯃꯦꯝꯆꯥꯅꯁꯨ ꯃꯉꯥꯜ ꯀꯔꯤꯒꯤꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯊꯨꯕ ꯃꯇꯝꯗꯅꯦ ꯆꯠꯅꯕ ꯍꯣꯠꯅꯧ ꯃꯉꯥꯜ ꯔꯥꯖꯦꯟꯒꯤ ꯃꯊꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯦꯝꯆꯥꯕꯨ ꯈꯨꯔꯨꯝꯖꯩ ꯏꯃꯥ ꯅꯆꯥꯒꯤ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯦꯝꯆꯥꯅ ꯍꯧꯒꯠꯄꯤꯔꯒ ꯃꯉꯥꯜꯒꯤ ꯃꯀꯣꯛ ꯅꯥꯟꯊꯕꯤ ꯏꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯕꯣꯔ ꯄꯤꯔꯕꯅꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯗꯨꯃꯛꯅꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯔꯥꯖꯦꯟꯅ ꯆꯠꯂꯣ ꯅꯪꯁꯨꯅꯦ ꯑꯋꯥꯠꯄ ꯌꯦꯡꯖꯔꯨꯔꯣ
Hayengdi pabungsu duty leiti. Ai thinbige adugane iniga wari pumba sanarage. Hoi pabung. Langlenda haifet yingsaramlaga chatki. Mangal chatkrabada langlen makutta pairam isingdo thamlaga chansilaga mapabu khakon konsili. Papa, ai am harawe papa. Papa bu ai papa oina phangsaba nacha pokpagi mai yale nacha ge wat pa kaisu leitre. Raze noklaga machabu konsinbi. Harauri basi mangal dagi nang nihele ne. Langlen ikaina thorai. Raze na nokphet tawna. Pumnamaksi isa thoi naha kini ne. Adubu papa na tori base lande haina khalli. Papa gi so pabung aduna mating pangpiramdraba. Khangpok sangduda punsi chupa lelamgani. Memcha nungaitana. Mohita mo haukiba singdo ningsinglaga wakal hantanaba sinbiganu kaidorabagi. Razen khangpre khangna. Kaibo hosikido mohita mo haiba. Langlendo khangnong nong thori. Memcha du sauna. Penjai he awaiba. Ho Razen pharini si oiradi. Sound jankre. Somda thobana thabak halakpada mani leramdabaduda sauningbana loikre. Abe, how? Mani di. Nachani thiru su kaino. Kaino, nang handa wangang sanga si amludri su kaigino. Ha? Aina kedorage. Pumnama imai chada lana ubiri su kaigino. Kaino nang hainingida. Kanana kari lana lordana. Aying bisu thorak laga. Mapasida phazadi chathoi khanagano. Abe sauna no lei. Phazara moye. Isa thoi kaina kauraba natro hojikti. Ima isa bu nami top. Ngasi phawba isada nakhoina kai haina kobige. Sikraba bemado khak natro. Ima na mamo oina thabiri se. Aduga pumna makna nusibasina bemagi macha natro. Abe sauna thobana lauramlaga abe tamna changsilaklaga khopang thari. Aingi mi pakhana isa thoi thobana. Aduk na pukchal pikpa. Nang layoi khrabi bemado kanano khangbra. Abe so mapi sintha warong na thobada yingli. Phaklang da thelibi bemagi photo da makhut thillaga mapi sintha na yingse. Mahaksinane ibani gi punsibu kanbiramba. Mahaksinane siraba agi punsibu anauba thawai hapikhiba. Mahaksinane hingna sibagi mangfamdagi aibu chingkhatpiraga ngauchanaraba punsisibu mayol chonghalakkiba. Mahasina natro nangi mangluraba wakhal laknaba hotnakiba. Mahaksinane magi punsibu kathoklaga ibanigi panthung pibiramba. Thauba mahana non khalaklaga nongthakta yingkhatche. Mahakna aigi punsida laklaba tung aina wahanba kafanba awabada awaba piba nattana karisu tawbikhide. Adubu aigi punsibu noklabadi nungairabadi haina wana makya chiklaga khangjarakibani. Sauna changsilaklaga abegi saying nikli. Aduga kaigino. Ibani gida mawaza kiba mahakpu kathoklaga ngagliba. Bema leiramdrabadi ngasi nangi mangni lepliba isa lepomoy. Nang sumirol taba ngamangadra hayo. Abe sauna thobagi makhut kanthali. Phaye mirol tadana leiramba. Aduna saruk chamhena phay. Ahini yumsida leiribasa kanana nungsibibage. Ahidi layadana ichapok nungsibibra. Ayingbina abe isubo kanana nungside hairabage. Ngasayde ngangnaribado mani tarami taba ngamuktabagi sauna changaklaga. Nungside kanana su aibu matam khudimangta huranba haina mingthonbirakpa ngaktani khangi pumnamak. Sauna imung changki. He mani thuna thoro nang. Thoba sauna lauri. Abena phubige hairibro ichase. Ha. Thobana abe aibu sum sawalakano yam thuna changusal. Aibu luhongbiba matamduda bemaba nangi nupine khanglamlaba. Ai pumnamaktangi lapnasu chacharamgani. Phet lauraga imung changki. Ahing binungaitana. Isa thoi karisu khanuse. Ngak pendabagi ngangbubu changola. Thauba pendana. Bemo wahan kibagi mahini. Si aina fanglakliba. Ima ising sahanbiramagi lao lao. Ahing bisangkrabatong bemagi photo do nanjay. Nangaibu warokano. Nangbu wahan kibagi mahi fangli hausikti. Isu nangi nakta lainingle bema. Pirangdo taithoklaga maningtamna sintharagli. Numidangi matamni. Saktoknaraduna langlen tumthaba ngamda sumang machida ngatharaga thabal mabu hingzari. Hayingdi chatraniko. Nadabu uraka penjaramba thamoise.
ꯀꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯒꯅꯤ? ꯗꯥꯃꯉꯥꯜ, ꯑꯩ ꯅꯪ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ. ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯅꯤꯡꯂꯛꯂꯦ. ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯗꯅ ꯆꯠꯈ꯭ꯔꯅꯤꯀꯣꯗ. ꯊꯥꯕꯜ ꯃꯥꯕꯨ ꯌꯦꯡꯅ ꯃꯃꯤꯠ ꯎꯏꯁꯤꯟꯖꯩ. ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯅ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯃꯤꯁꯛ ꯑꯃ ꯐꯝꯊꯔꯛꯂꯒ, ꯂꯥꯡꯂꯦꯟ,